ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯤ ꯆꯦꯡ ꯆꯥꯛꯍꯧ ꯆꯦꯡꯁꯦ ꯇꯤꯡꯉꯝꯃꯤꯅꯦꯕ ꯇꯤꯡꯕ ꯅꯠꯇꯦ ꯆꯥꯝꯃꯒ ꯊꯝꯕ ꯑꯗꯣ ꯖꯥꯝ ꯑꯣꯏꯅ ꯁꯨꯗꯣꯛꯀꯦ ꯍꯥꯏꯅ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯔꯤꯌꯦ ꯑꯗꯨꯒꯤ ꯆꯥꯛꯍꯧꯒꯤꯅꯦ ꯊꯥꯎꯗꯟ ꯈꯔ ꯍꯧꯔꯒ ꯄꯤꯕꯤꯒꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯁꯦꯝ ꯁꯥꯔꯤꯅꯦꯕ ꯑꯩꯁꯦ ꯅꯣꯡꯃꯥꯡꯗꯒꯤ ꯑꯗꯣ ꯍꯌꯦꯡ ꯆꯠꯀꯗꯕꯒꯤ ꯃꯥꯁꯦ ꯑꯍꯤꯡꯗ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯟꯗꯥꯒꯨꯝꯕꯗ ꯍꯧꯔꯒ ꯈꯔ ꯄꯤꯕꯤꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯩꯅꯦ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯆꯠꯇꯣꯔꯦ ꯑꯗꯣ ꯃꯥ ꯆꯠꯇ꯭ꯔꯤꯉꯩ ꯉꯥꯛꯇꯪ ꯁꯪꯕꯁꯤꯒꯅꯦ ꯑꯗꯣ ꯑꯩꯅ ꯅꯣꯡꯃꯥꯡꯗ ꯇꯛꯊꯣꯛꯑꯝꯃꯦ ꯖꯥꯝ ꯀꯔꯤ ꯀꯔꯥ ꯆꯦꯡ ꯄꯨꯡ 2ꯗꯒ ꯊꯣꯛꯀꯗ꯭ꯔꯥ ꯑꯍꯤꯡꯒꯤ ꯑꯗꯣ ꯑꯩ ꯅꯨꯡꯊꯤꯜꯗ ꯍꯧꯖꯟꯅ ꯊꯝꯃꯒꯦ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛꯇꯤ ꯇꯤꯡꯁꯟ ꯊꯝꯒꯦ ꯑꯌꯨꯛꯁꯤꯒ ꯃꯌꯥꯝ ꯑꯩ ꯁꯣꯏꯅ ꯂꯣꯏꯔꯦ ꯁꯤꯁꯦ ꯏꯪꯕꯁꯤꯅ ꯇꯧꯋꯤꯔꯥ ꯈꯪꯗꯦ ꯆꯤꯅꯤꯁꯦ ꯈꯔ ꯀꯟꯁꯜꯂꯞ ꯇꯧꯏ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯉꯥꯛꯇꯪ ꯇꯤꯡꯉꯒ ꯏꯪꯍꯜꯂ ꯀꯣꯟꯅ ꯍꯥꯞꯀꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯛꯍꯧꯁꯦ ꯅꯞꯁꯟꯒꯅꯤ ꯍꯥꯏꯕ ꯍꯣꯔꯦꯟ ꯏꯁꯤꯡ ꯑꯏꯪꯕ ꯅꯠꯇ꯭ꯔꯗꯤ ꯇꯥꯁꯟ ꯃꯃꯥ ꯈꯨꯟꯒꯦ ꯑꯗꯣ ꯅꯪ ꯆꯥꯊꯣꯛꯑ ꯄꯞ ꯂꯣꯏꯁꯤꯜꯂꯁꯤ ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤ ꯃꯌꯥꯝ ꯑꯩ ꯆꯤꯅꯤ ꯉꯥꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯆꯤꯅꯤ ꯉꯥꯡꯒꯤ ꯃꯍꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯤꯇꯪ ꯇꯤꯡꯉꯒꯅꯦ ꯑꯗꯨꯗꯣ ꯏꯪꯍꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯁꯥꯅ ꯍꯥꯞꯄꯗꯤ ꯆꯥꯛꯍꯧꯁꯦ ꯅꯞꯁꯜꯂꯦꯕ ꯑꯗꯨꯅ ꯏꯪꯉꯒ ꯄꯨꯔꯥ ꯏꯪꯉꯒ ꯍꯥꯞꯇꯥꯏ ꯆꯠꯂꯒꯦ ꯁꯤ ꯑꯃꯇꯪ ꯃꯤꯛꯁ ꯇꯧꯒꯦꯀꯣ ꯃꯧꯔꯤꯗꯨꯅꯦꯕ ꯁꯤꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ ꯁꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯐꯤ ꯊꯨꯞꯄꯝꯕꯩꯅꯤ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯔ ꯏꯪꯕ ꯐꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯏꯪꯊꯝꯊꯥꯒꯤ ꯐꯤꯁꯦ ꯈꯔ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯦꯕ ꯂꯣꯏꯔꯦ ꯆꯥꯕ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯆꯥꯏꯌꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦꯕꯗ ꯑꯌꯨꯛꯇꯒꯤꯅꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯌꯨꯛꯇꯤ ꯃꯇꯦꯡ ꯉꯔꯥꯡ ꯁꯨꯝ ꯑꯩꯅ ꯈꯔ ꯃꯇꯦꯡ ꯑꯃꯗꯤ ꯍꯥꯞꯆꯔꯝꯃꯅꯤ ꯑꯗꯣ ꯑꯌꯨꯛꯇꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯥꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯇꯣꯔꯕꯅꯤꯅꯅꯦ ꯒꯣꯋꯥ ꯆꯠꯇꯣꯔꯤ ꯃꯥꯁꯦ ꯏꯆꯟꯅꯨꯄꯤꯁꯨꯅꯦ ꯀꯩꯅꯣ ꯇꯧꯏꯌꯦ ꯌꯨꯝꯗꯒꯤꯅꯦ ꯍꯧꯖꯤꯛ ꯃꯥꯏ ꯅꯨꯄꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯑꯦꯕ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯅꯅꯦ ꯗꯤꯜꯂꯤꯗ ꯒꯤ ꯃꯥꯁꯦ ꯆꯠꯀꯗꯕ ꯂꯩꯕꯅꯤ ꯆꯠꯀꯅꯤꯒ ꯄ꯭ꯂꯥꯟ ꯈꯪꯗꯦꯕ ꯆꯠꯅꯛꯇꯅ ꯃꯣꯏ ꯊꯕꯛꯀꯤ ꯆꯠꯄꯅꯤꯅꯅꯦ ꯑꯗꯣ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯄꯤꯔꯛꯑꯦ ꯃꯃꯥꯅ ꯑꯗꯨꯁꯨ ꯂꯧꯕ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯁꯨ ꯀꯔꯤ ꯑꯩꯈꯣই ꯍꯥꯞꯈꯤꯒꯦ ꯇꯧꯕꯅꯦꯕ ꯑꯆꯟꯕ ꯈꯔ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯆꯦꯟꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯗꯅ ꯑꯩꯅꯅꯦ ꯇꯟ ꯈꯔ ꯄꯤꯒꯦꯅꯅꯦ ꯇꯟ ꯆꯦꯡ ꯆꯥꯛꯍꯧꯒꯤ ꯆꯦꯡꯗꯣ ꯇꯛꯈꯥꯏꯍꯣ ꯀꯥꯏꯅ ꯂꯣꯏꯅ ꯔꯦꯗꯤꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯅ ꯆꯦꯟꯍꯟꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯒ ꯊꯣꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯒꯦ ꯈꯜꯂꯤꯕ ꯑꯗꯨꯅꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯇꯧꯗꯣꯛꯈ꯭ꯔꯒ ꯁꯝꯒꯦꯅ ꯁꯟꯗꯥꯗꯒꯤꯗꯤ ꯄꯦꯛꯀꯤꯡ ꯍꯧꯗ꯭ꯔꯣꯕꯅꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯊꯪꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯅꯅꯦ ꯑꯩꯅ ꯃꯔꯨ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯑꯣꯐꯂꯥꯏꯟꯗꯒꯤ ꯑꯣꯏꯅ ꯁꯣꯞꯄꯤꯡ ꯆꯠꯀꯦꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯠꯇꯗꯤ ꯃꯥꯗꯤ ꯁꯨꯡꯁꯪ ꯁꯪꯗꯦꯗꯣ ꯑꯗꯣ ꯐ꯭ꯔꯥꯏꯗꯦꯗ ꯊꯣꯛꯈꯤꯗꯣꯔꯦ ꯑꯗꯨꯅ ꯀꯩꯗꯧꯋꯤ 1 day ꯗꯦꯂꯤꯚꯔꯤ ꯑꯣꯏꯕꯅꯤ나 ꯃꯥꯗꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯈꯔꯗꯤ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤ ꯍꯣꯔꯦꯟ ꯊꯥꯡꯖꯁꯨ ꯂꯥꯛꯑꯅꯤ ꯑꯇꯩ ꯑꯗꯣ ꯑꯩꯅ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤꯒꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯃꯄꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯉꯥꯡꯗꯣ ꯊꯥ 4 ꯐꯥꯔꯕꯅꯤꯅ ꯆꯥꯎꯋꯥꯗ ꯑꯃꯨꯛ ꯄꯨ ꯂꯥꯛꯑꯦꯕ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯨꯡꯈꯔꯦ ꯐ꯭ꯂꯥꯏꯠꯇ ꯑꯗꯣ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤꯅ ꯄꯣꯠꯆꯩꯁꯨ ꯌꯥꯝꯅ ꯄꯨꯔꯛꯄ ꯌꯥꯗꯦꯅ ꯑꯗꯨꯕꯨ ꯃꯃꯥꯅꯅꯦ ꯄꯣꯠ ꯈꯔꯁꯨ ꯉꯥꯔꯤ ꯇꯣꯉꯥ ꯀꯩ ꯀꯔꯥ ꯍꯥꯞꯄꯤꯔꯛꯑꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯁꯨ ꯐꯪꯅꯔꯒ ꯂꯧꯔꯛꯑꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯄꯣꯠ ꯑꯃꯅꯤ ꯄꯨꯔꯦꯅ ꯑꯗꯣ ꯐꯤꯔꯣꯟꯁꯨ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯈꯪꯗꯦ ꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏ ꯋꯥꯀꯔ ꯀꯩꯀꯥ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯨꯝ ꯈꯔ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯂꯧꯍꯧꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯇꯩ ꯍꯥꯞꯄꯗꯨꯗꯤ ꯑꯩꯅ ꯀ꯭ꯂꯤꯞ ꯂꯧꯍꯧꯗ꯭ꯔꯦ ꯀꯥꯎꯊꯣꯛꯇꯅ ꯑꯗꯩꯗꯤ ꯁꯨꯝ ꯑꯆꯟꯕ ꯃꯥꯒꯤ ꯋꯥꯀꯔꯗꯣꯅ ꯆꯜꯂꯕꯅꯤꯅ ꯐꯟꯅ ꯂꯩꯔꯦꯕ ꯃꯥꯒꯤ ꯇ꯭ꯔꯣꯂꯤ ꯕꯦꯒꯇꯨꯒ ꯑꯗꯨꯗꯨꯅ ꯀꯩꯗꯧꯔꯤ ꯀꯥꯔꯛ ꯀꯥꯔꯛꯇ ꯅꯝꯁꯤꯟꯕ ꯌꯥꯕꯒꯤ ꯈꯔ ꯅꯝꯁꯤꯟꯈꯔꯦ ꯑꯗꯣ ꯁꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯅꯦ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯗꯣ 1 day ꯗꯦꯂꯤꯚꯔꯤ ꯑꯣꯏꯕꯩ ꯐꯔꯤꯅꯤ ꯁꯤꯃꯁꯨ ꯑꯩꯅ ꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯣꯛ ꯑꯗꯣ ꯂꯦꯠ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯄꯣꯠꯁꯦ ꯅꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯨꯡꯕꯗꯅꯦ ꯍꯥꯞꯄ ꯅꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯁꯤꯗꯤ ꯅꯨꯡꯁꯤꯒ꯭ꯔꯖꯥꯠꯅꯤꯅꯦ ꯐ꯭ꯔꯤꯖꯁꯦ ꯑꯩꯅ ꯁꯤ ꯄꯤꯡ ꯀꯂꯔꯒꯤꯅꯦꯕ ꯅꯨꯡꯁꯤꯗ ꯌꯦꯡꯁꯦ ꯀꯣꯇꯟꯒꯤꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯄꯤꯉꯩꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯋꯥꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯥꯗꯤꯁꯤꯗꯤ ꯒꯣꯋꯥꯗ ꯁꯥꯕꯅꯤꯅꯅꯦ ꯀꯣꯇꯟꯒꯤ ꯅꯠꯇꯗꯤ ꯌꯥꯗꯦꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯅꯤꯅ ꯁ꯭ꯀꯤꯟꯗꯣ ꯁꯣꯐ꯭ट ꯑꯣꯏꯗꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯌꯦ ꯁ꯭ꯀꯤꯟꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯤ ꯑꯃ ꯂꯩꯕꯤꯔꯦ ꯑꯗꯣ ꯑꯇꯩ ꯈꯔ ꯑꯃꯁꯨ ꯂꯥꯛꯀꯗꯕ ꯂꯩ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯑꯗꯣ ꯅꯪꯉꯒꯗꯤ ꯍꯥꯞꯄꯤꯔꯦ ꯅꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ
ꯁꯤꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯥꯁꯦ ꯍꯤꯡꯒꯤ ꯄꯨꯡ 2ꯗꯅꯤ ꯃꯥ ꯊꯣꯛꯇꯣꯏꯁꯦꯕ ꯑꯗꯨꯅ ꯖꯥꯔꯤ ꯃꯈꯩ ꯍꯧꯖꯤꯛ ꯄꯦꯛꯀꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯕꯒꯤ ꯈꯜꯂꯤꯅꯤ ꯁꯟꯗꯥꯗ ꯇꯟ ꯍꯧꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯉꯟꯅꯁꯨ ꯇꯨꯡꯅꯤꯡꯗꯣꯏꯅꯤꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯍꯤꯞꯄꯟꯗ ꯍꯤꯡꯗ ꯍꯧꯒꯠꯂꯒ ꯆꯠꯇꯣꯏꯅꯦꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩ ꯊꯕꯛ ꯂꯣꯏꯁꯟꯒꯦ ꯍꯣꯠꯅꯔꯤꯁꯦ ꯃꯌꯥꯝ ꯃꯊꯪꯗ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯇꯞ ꯇꯞꯅ ꯑꯇꯩ ꯃꯈꯥ ꯀꯩꯀꯩ ꯇꯧꯕ ꯑꯩꯅ ꯉꯁꯤ ꯗꯤꯅꯥ ꯑꯃꯁꯤꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯆꯪꯉꯦ ꯉꯁꯤꯒꯤ ꯑꯂꯨ ꯃꯆꯥꯁꯦ ꯅꯍꯥꯟ ꯁꯨꯝꯁꯤ ꯅꯈꯣ ꯃꯨꯅ ꯄꯤꯒꯦ ꯑꯂꯨ ꯃꯆꯥꯁꯦ ꯁꯤꯁꯦ ꯉꯧꯔꯒꯦ ꯑꯗꯩꯗꯤ ꯁꯤ ꯀꯨꯝꯕ꯭ꯔꯥ ꯅꯍꯥꯟ ꯆꯥꯈꯤꯕ ꯂꯦꯝꯍꯧꯕꯅꯤ ꯁꯤ ꯍꯋꯥꯏꯒ ꯑꯃ ꯏꯔꯣꯜꯂꯒꯦ ꯂꯤꯁꯥ ꯊꯣꯡꯕꯁꯦ ꯅꯩꯅ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯤꯅ ꯄꯥꯟꯒ ꯂꯤꯁꯥ ꯊꯣꯡꯕ ꯅꯍꯥꯟꯒꯤ ꯂꯩꯔꯛꯄꯩ ꯂꯤꯁꯥꯗꯣ ꯆꯔꯥ 2 ꯊꯣꯛꯑꯦꯕꯗꯣ ꯁꯤ ꯆꯔꯥ ꯑꯃꯅ ꯂꯤꯁꯥ ꯄꯥꯟꯒ ꯊꯣꯡꯕꯅꯦꯕ ꯁꯤ ꯅꯩꯅ ꯃꯥꯅ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯉꯅꯤ ꯇꯟꯁꯨ ꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯨ ꯆꯥꯅꯤꯡꯃꯟꯈꯤꯅꯅꯦ ꯁꯤꯡꯖꯨ ꯈꯔ ꯁꯣꯏꯒꯠꯂꯒ ꯃꯥꯒꯤ ꯃꯤꯃꯤ ꯏꯆꯥꯅꯨꯄꯥ ꯃꯤꯃꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯤꯃꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯇꯣꯡꯉꯥꯒ ꯅꯨꯡꯁꯨꯛ ꯈꯔ ꯁꯨꯖꯜꯂꯒ ꯑꯣꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯣ ꯁꯤꯇꯅꯤ ꯄꯥꯂꯛ ꯈꯔꯅꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯈꯔꯅꯦ ꯑꯩ ꯕꯟꯗꯥ ꯀꯣꯕꯤꯒ ꯑꯩ ꯆꯥꯛꯁꯨ ꯊꯥꯒꯠꯂꯦꯀꯣ ꯃꯌꯥꯝ ꯑꯩ ꯏꯂꯥꯏꯆꯤꯁꯦ ꯈꯔ ꯁꯥꯍꯟꯒꯦ ꯉꯁꯥꯏꯒꯤ ꯇꯟ ꯍꯧꯕꯗ ꯑꯩꯅ ꯍꯥꯞꯇ꯭ꯔꯤꯑꯕ ꯇꯟꯁꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯩꯅꯦꯕ ꯏꯂꯥꯏꯆꯤꯁꯦ ꯈꯔ ꯁꯥꯍꯜꯂꯒ ꯁꯤ ꯁꯨꯝ ꯍꯥꯞꯄꯒꯦ ꯇꯛꯈꯥꯏꯔꯒ ꯑꯩ ꯉꯣꯇꯥꯗ ꯍꯣ ꯃꯃꯥ ꯁꯨꯝ ꯂꯥꯛꯑꯦ ꯑꯩ ꯉꯣꯇꯥꯗ ꯑꯩꯅ ꯉꯁꯥꯏ ꯊꯤꯠꯂꯒ ꯊꯝꯈꯤꯕꯗꯨꯅꯦ ꯑꯗꯣ ꯑꯩ ꯕꯦꯀꯤꯡ ꯁꯣꯗꯥꯗꯤ ꯍꯧꯔꯝꯗꯥꯏꯗ ꯍꯥꯞꯇꯣꯏꯅꯦꯕ ꯃꯨꯅꯨ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯃꯨꯅꯨ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯁꯥꯏ ꯄꯥꯏꯅꯨ ꯃꯨꯅꯨ ꯁꯦ ꯕꯦꯀꯤꯡ ꯁꯣꯗꯥꯁꯦ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯃꯨꯅꯨ ꯇꯧꯅꯨꯁꯦ ꯃꯨꯅꯨ ꯆꯥꯛꯁꯨ ꯀꯥꯞꯄꯦ ꯇꯧꯏꯁꯦ ꯏꯂꯥꯏꯆꯤꯗꯣ ꯁꯤꯗ ꯄꯨꯝꯅꯃꯛ ꯍꯥꯞꯇ꯭ꯔꯦ ꯑꯅꯤꯈꯛꯇꯪꯇꯅꯤꯅ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯤꯕ ꯍꯧꯖꯤꯛ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯗ ꯂꯩꯔꯦ Muna handa siya. Mama. Hello, please. Sumay to pagdam na ho dani ama sa phone na da. Ichanupi da pibagi do hapa haurage ko. Kada am chalange tawbase tukka jaga ase. 소니 좀 해 피하게 이제는 피다네 마치 시기 자라je 피게 tawbani 시시는 이 후지 khara hek lei do 시신 어카 굴라 거잠 howrani tawise rang amda jomaga hapirage sise mayam sida leire ai packing tawge haibado khara tawkhatlamina baina wakar se kyam khangne jam thina means टाइट ओयबो कमाइना चलहंदो नु खंगदे दुम कोई चंदी चन खरे दुसुने पोचे मनी हापकदा लेहर पकुम लौथोगा इने ngसागी चाना बसे मखा हापचन बरा सिदैसे ngसागी इना तन होबो सिंदुने अब अदुने अदो सिसिना हंगांगी फी खरा जावरे तैदी आदेसिना मागी अंगांगी हिपनरंबा अदो मासे जुमदैगी थुंगाबता ngaइरेबा ngarangse दुना पोचै से अमाबो इना लैहंद्रे सि अयाबसे खरा तौबाइना angang no tha mari ta pharina magi mopak se khara mathau ta de basima pithokrani aduni heng mayam bana mana ne heng mogi mai nupa ga phangna ga pina doin haba duni asi imtang packing toksalage keno do mayang ton maton do asima su khara hapire ado packing hapchan gra ke si mayam se hoje loira ga muchi khala ge do si je lore hoje packing lore sisina khutta para chalani chandare